ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯅꯥꯛꯁꯤꯅ ꯏꯕꯤꯔꯛꯄ ꯆꯠꯂꯣꯀꯣ ꯏꯇꯥ ꯁꯅꯥꯔꯩ ꯅꯪꯗꯤ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯤꯛꯂꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥ ꯇꯝꯐꯥ ꯆꯥꯛꯈꯨꯝꯗ ꯌꯦꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯌꯣꯍꯦꯟꯕ ꯁꯥꯎꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯂꯤꯛꯂꯥ ꯃꯧꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯇꯣꯝꯕ, ꯀꯔꯤꯒꯤꯅꯣ ꯄꯩꯊꯣꯛꯂꯒ ꯆꯪꯂꯛꯂꯤꯗꯨꯅ? ꯀꯤꯕꯨ ꯀꯤꯔꯤꯅꯦ ꯇꯧꯔꯤꯁꯤ, ꯁꯨꯝ ꯍꯦꯛ ꯃꯥꯜꯂꯗꯅ." ꯌꯣꯍꯦꯟꯕ ꯁꯥꯎꯅ ꯃꯆꯦꯕꯨ ꯌꯦꯡꯂꯒ, "ꯐꯖꯔꯦꯍꯦ ꯅꯪꯗꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯟꯕꯤ ꯅꯪꯅꯁꯨ." ꯇꯝꯐꯥ ꯃꯆꯥꯁꯤꯡꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ, "ꯏꯕꯦꯝꯃ, ꯑꯉꯥꯡꯗꯨꯅ ꯁꯥꯎꯔꯤꯉꯩꯗ ꯘꯤ ꯍꯩꯖꯤꯟꯒꯅꯨꯀꯣ." ꯂꯤꯛꯂꯥ ꯃꯥꯒꯤ ꯊꯣꯛꯄ ꯌꯦꯟꯁꯥꯡ ꯁꯦꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ꯫ ꯃꯃꯥ ꯇꯝꯐꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯃꯥꯟꯅꯕꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯌꯥꯎꯕ꯭ꯔꯥ ꯅꯪꯕꯣ? ꯀꯔꯤꯒꯤꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ." "ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯄꯥ ꯂꯩꯇꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤꯕꯨ? ꯅꯪꯒꯤ ꯃꯔꯨꯞꯁꯤꯡꯅ ꯇꯧꯒꯦ ꯈꯟꯗꯨꯅ ꯇꯧꯕꯗꯤ ꯑꯣꯏꯔꯝꯂꯣꯏꯅꯦ ꯅꯪꯕꯣ." ꯌꯣꯍꯦꯟꯕ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯈꯤ, "ꯀꯔꯤꯒꯤ ꯃꯔꯨꯞ? ꯑꯩꯒꯤ ꯑꯋꯥꯕꯗ ꯍꯦꯟꯅ ꯍꯦꯟꯅ ꯃꯩꯁꯥ ꯄꯤꯔꯤꯕ ꯃꯈꯣꯏꯕꯨ ꯑꯩꯒꯤ ꯃꯔꯨꯞ? ꯃꯈꯣꯏꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ, ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇꯦ." ꯌꯣꯍꯦꯟꯕ ꯁꯥꯎꯔꯪꯅꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯗꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯌꯣꯍꯦꯟꯕ ꯃꯆꯦꯒꯤ ꯀꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯗ ꯃꯆꯦꯒꯤ ꯀꯥꯗ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯌꯣꯍꯦꯟꯕ ꯀꯔꯤꯅꯣ ꯈꯟꯅ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯗꯥꯏꯔꯤ ꯑꯃ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗꯒꯤ ꯈꯨꯟꯒꯠꯇꯨꯅ ꯁꯦꯜꯐꯇ ꯊꯝꯒꯦ ꯇꯧꯕꯅꯤ꯫ ꯃꯗꯨꯗ ꯗꯥꯏꯔꯤꯗꯨꯒꯤ ꯀꯣꯚꯔꯗ "ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯪꯕꯨꯗꯤ ꯀꯥꯎꯔꯣꯏꯀꯣ ꯏꯇꯥ" ꯍꯥꯏꯅ ꯊꯥꯔꯤꯕꯗꯨ ꯎꯕꯗ ꯃꯅꯨꯡꯗ ꯀꯔꯤ ꯏꯔꯤꯕꯅꯣ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯒ ꯗꯥꯏꯔꯤꯗꯨꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗꯨ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗꯨꯗ ꯃꯁꯥ ꯅꯥꯟꯅ ꯏꯔꯝꯈꯤ, "ꯃꯔꯨꯞꯀꯤ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕꯅꯤ. ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯈꯤꯕꯤ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯂꯣꯟꯊꯣꯛꯇꯕꯤ ꯑꯩꯒꯤ ꯏꯇꯥ ꯁꯅꯥꯔꯩ." ꯋꯥꯍꯩꯁꯤꯡꯗꯨ ꯄꯥꯔꯨꯕꯗ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯆꯦꯃꯥꯏ ꯑꯗꯨꯕꯨꯗꯤ ꯂꯣꯏꯁꯤꯟꯒꯦ ꯈꯟꯅ ꯃꯈꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯄꯥꯕ ꯍꯧꯔꯛꯈꯤ꯫ "ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯆꯤꯝꯕꯥꯟ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯤ ꯑꯩꯒꯤ ꯏꯇꯥ ꯁꯅꯥꯔꯩ." ꯌꯣꯍꯦꯟꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯄꯥꯅꯤꯡꯂꯛꯇꯨꯅ ꯗꯥꯏꯔꯤꯗꯨꯒꯤ ꯆꯦꯅꯥꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯂꯤꯛꯂꯥꯅ ꯆꯍꯤ 11 ꯁꯨꯕ ꯃꯇꯝ, ꯌꯣꯍꯦꯟꯕꯅ ꯆꯍꯤ 6 ꯁꯨꯕ ꯃꯇꯝꯗꯅꯤ꯫ ꯆꯤꯛꯂꯕ ꯈꯨꯡꯒꯪꯗꯅꯤ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯂꯤꯛꯂꯥꯒꯤ ꯃꯔꯨꯞꯀꯤ ꯂꯤꯄꯨꯟꯗꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯈꯪꯉꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯎꯔꯒ ꯃꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯒꯅꯤ, ꯃꯄꯨꯒꯤ ꯅꯣꯡꯗꯝꯅ ꯑꯃꯅꯤ꯫ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯁꯅꯥꯔꯩ ꯂꯤꯛꯂꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯕꯛ ꯆꯠꯈꯤꯕ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯂꯝꯄꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯥꯕꯨ ꯎꯕꯗ ꯇꯞꯅ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯤ꯫ ꯂꯤꯛꯂꯥ ꯃꯇꯥꯒꯤ ꯃꯥꯡꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯇꯥꯕꯨ ꯍꯨꯒꯠꯄꯤꯔꯤ꯫ ꯁꯅꯥꯔꯩ ꯃꯇꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯋꯥꯈꯜꯗ ꯊꯃꯣꯏ ꯀꯥꯏꯅ ꯈꯟꯖꯈꯤ, "ꯏꯇꯥ, ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯨꯕꯅ ꯏꯇꯥꯕꯨ ꯁꯣꯛꯄ꯭ꯔꯥ ꯍꯪꯖꯕ ꯉꯝꯖꯈꯤꯗ꯭ꯔꯦ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ." ꯃꯇꯥꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯂꯤꯛꯂꯥ ꯑꯁꯣꯛꯄ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯀꯥꯎꯊꯣꯛꯇꯨꯅ ꯃꯇꯥꯒꯤ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯥꯕꯨ ꯆꯦꯆꯦꯠ ꯀꯣꯜꯂꯤ꯫ ꯂꯤꯛꯂꯥ ꯃꯇꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ, "ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ." ꯁꯅꯥꯔꯩ ꯃꯇꯥꯕꯨ ꯆꯦꯆꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯂꯤꯛꯂꯥ ꯇꯞꯅ ꯊꯃꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯈꯤ, "ꯏꯇꯥ, ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯑꯩꯕꯨ ꯀꯔꯝꯅ ꯈꯥꯡꯉꯣ ꯍꯥꯏꯔꯤꯕꯅꯣ? ꯁꯦ ꯇꯣꯛꯂꯣ ꯏꯇꯥ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ." ꯁꯅꯥꯔꯩ ꯀꯞꯄ ꯇꯣꯛꯂꯗꯨꯅ ꯃꯇꯥꯗ "ꯁꯥꯟꯅꯔꯨꯔꯁꯤ ꯂꯥꯎ" ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤ꯫ ꯂꯤꯛꯂꯥꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯇꯥꯒꯤ ꯃꯈꯨꯠ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤ꯫
ꯃꯇꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯨꯅ ꯁꯣꯛꯂꯨꯕꯒꯤ ꯆꯩꯅꯥꯗꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯥꯎꯊꯣꯛꯆꯔꯤ꯫ ꯅꯨꯃꯤꯗꯥꯡꯗꯅꯤ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯤꯄꯥ ꯆꯥꯛꯈꯨꯝꯗ ꯌꯦꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯀꯦ ꯈꯟꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥꯗꯨꯅ ꯑꯌꯣ ꯍꯥꯏꯅ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯂꯨꯔꯤ꯫ ꯇꯝꯐꯥ ꯌꯦꯟꯁꯥꯡ ꯁꯦꯝꯕ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ ꯃꯆꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ?" ꯂꯤꯛꯂꯥ ꯃꯄꯥꯕꯨ ꯀꯤꯕꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯟ ꯀꯥꯏꯕ ꯃꯧꯄꯥ ꯅꯤꯄꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯦꯒꯤ ꯑꯁꯣꯛꯄꯗꯨ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯃꯥ ꯄꯄꯥ, ꯆꯦꯆꯦꯁꯤ ꯆꯦ ꯁꯅꯥꯔꯩꯒ ꯁꯥꯟꯅꯕ ꯆꯠꯂꯨꯔꯒ ꯁꯥꯟꯅꯒꯦꯗꯤ ꯍꯥꯏꯗꯗꯨꯅ ꯁꯣꯛꯂꯒ ꯍꯜꯂꯛꯏꯅꯤ ꯆꯦ ꯌꯦꯡꯉꯨ." ꯂꯤꯛꯂꯥ ꯃꯧꯄꯥꯕꯨ ꯐꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯣꯍꯦꯟꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥ ꯇꯝꯐꯥ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯁꯥꯟꯅꯕꯗꯕꯨ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ?" ꯂꯤꯛꯂꯥ ꯄꯦꯔꯤ ꯄꯦꯔꯤ ꯈꯨꯝꯂꯛꯈꯤ, "ꯁꯥꯟꯅꯕꯗ ꯁꯣꯛꯄ ꯅꯠꯇꯤꯌꯦ, ꯑꯩꯅ..." ꯂꯤꯛꯂꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯄꯥꯅ ꯊꯥꯆꯤꯟꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ, "ꯑꯩꯅ ꯂꯣꯟꯊꯣꯛꯇꯕꯤꯗꯨꯒ ꯄꯨꯟꯒꯅꯨ ꯄꯨꯟꯒꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯁꯣꯛꯂꯀꯥꯟꯁꯤꯗ ꯅꯁꯥꯒꯤ ꯑꯇꯇꯥꯏ ꯑꯣꯏꯔꯦꯗꯅ꯫ ꯑꯗꯨꯏ ꯑꯉꯥꯡꯗꯨ ꯃꯃꯥꯗꯨꯁꯨ ꯃꯔꯝ ꯆꯠꯂꯨꯗꯕꯅꯤꯅ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯗꯨꯁꯨ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯏꯔꯦꯗꯅ." ꯇꯝꯐꯥ ꯐꯤꯡꯅ ꯍꯥꯏꯔꯛꯈꯤ, "ꯃꯣꯏ ꯃꯄꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯣꯝ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯎꯀꯤꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯎꯀꯤꯜ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯒꯗ꯭ꯔꯥ ꯈꯟꯖꯩ." ꯇꯝꯐꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ, "ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯂꯣꯟꯊꯣꯛꯇꯕꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯝꯅꯤ꯫ ꯏꯆꯥꯁꯦ ꯃꯥꯡꯉꯒ ꯅꯪꯅ ꯗꯥꯏꯇ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ? ꯃꯣꯏ ꯃꯄꯥ, ꯑꯩ ꯏꯁꯥꯃꯛ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯍꯧꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯂꯩꯉꯥꯛ ꯋꯥꯌꯦꯜꯗꯤ ꯑꯩꯁꯨ ꯃꯍꯩꯔꯣꯏ ꯑꯣꯏꯔꯛꯄꯅ ꯐꯖꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯗꯤꯁꯑꯦꯕꯜ ꯄꯥꯔꯁꯟꯁꯤꯡꯒ ꯃꯔꯨꯞ ꯑꯣꯏꯒꯅꯨ ꯍꯥꯏꯕꯗꯤ ꯇꯝꯖꯔꯛꯇꯦ꯫ ꯃꯁꯤꯕꯨ ꯑꯥꯔꯇꯤꯀꯜ ꯀꯌꯥꯗ ꯌꯥꯎꯕꯒꯦ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨꯕ." ꯂꯤꯛꯂꯥ ꯃꯃꯥ ꯃꯄꯥꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯈꯣꯟꯖꯟ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯌꯣꯍꯦꯟꯕ ꯃꯆꯦꯅ ꯀꯞꯂꯛꯄ ꯎꯔꯒ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯦꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯆꯦꯗ ꯍꯥꯏꯔꯛꯂꯤ, "ꯏꯆꯦ, ꯅꯧꯄꯥ ꯂꯥꯜꯂꯦ꯫ ꯑꯩ ꯃꯇꯨꯡꯗ ꯏꯆꯦꯒꯤ ꯊꯃꯣꯏ ꯁꯣꯛꯅꯕ ꯇꯧꯖꯔꯔꯣꯏ꯫ ꯁꯦ ꯇꯣꯛꯑꯣ ꯍꯥꯏꯕ ꯏꯆꯦ." ꯌꯣꯍꯦꯟꯕꯒꯤ ꯃꯆꯦ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯟꯕꯤ, "ꯇꯣꯛꯑꯣꯁꯦ꯫ ꯁꯦꯟꯗ꯭ꯔꯥꯡ ꯃꯥꯜꯂꯝꯕꯗꯒꯤ ꯀꯩꯅꯣ ꯃꯥꯜꯂꯛꯀꯗꯧꯔꯦꯕ." ꯃꯧꯄꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯃꯥꯕꯨ ꯊꯦꯝꯂꯤꯕꯗꯨꯗ ꯃꯧꯄꯥꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ꯫ ꯇꯝꯐꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯤꯄꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯗꯨꯕु ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯃꯄꯥ ꯑꯗꯨꯅꯗꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅ ꯀꯣꯌꯣꯝ ꯑꯣꯏꯕꯅ ꯁꯅꯥꯔꯩꯕꯨ ꯌꯦꯡꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯇꯝꯐꯥ ꯅꯨꯡꯁꯤꯒꯤ ꯌꯨꯝꯗ ꯅꯨꯡꯁꯤꯅ ꯁꯥꯔꯤꯕ ꯐꯤꯁꯤꯡꯗꯨ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯅꯨꯡꯁꯤ ꯑꯃꯗꯤ ꯇꯝꯐꯥ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯤꯛꯂꯥꯅ ꯀꯥ ꯃꯅꯨꯡꯗ ꯉꯥꯡꯂꯤ ꯇꯦꯛꯄ ꯃꯈꯩ ꯌꯦꯡꯂꯤ꯫ ꯅꯨꯡꯁꯤꯅ, "ꯏꯆꯦ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ?" "ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯅꯤꯌꯦ꯫ ꯑꯗꯣ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ꯫ ꯏꯝꯐꯥꯜꯅ ꯀꯩꯁꯨ ꯍꯦꯟꯗꯦꯗ ꯅꯨꯡꯁꯤ." ꯇꯝꯐꯥꯅ ꯈꯨꯝꯂꯛꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯇꯦꯛꯄ ꯃꯈꯩ ꯀꯥ ꯃꯅꯨꯡꯗ ꯌꯦꯡꯂꯤꯕ ꯂꯤꯛꯂꯥꯕꯨ ꯎꯔꯒ ꯅꯨꯡꯁꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯦꯝꯃ, ꯅꯇꯥ ꯂꯩꯍꯧꯕꯅꯦ꯫ ꯅꯪꯕꯨ ꯅꯪꯅ ꯀꯥꯛꯇꯣ ꯇꯦꯛꯄ ꯇꯥꯔꯦꯅꯦ ꯇꯧꯔꯤꯕꯗꯨꯕꯨ." "ꯇꯦꯛꯂꯣꯏꯗꯩꯅꯦ, ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏ" ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩꯒꯤ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥ ꯃꯇꯥꯒꯤ ꯀꯥꯗ ꯐꯤꯡꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ, ꯏꯇꯥꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯏꯉꯛ ꯀꯥꯛꯁꯦ ꯂꯩꯕꯥꯛ ꯌꯧꯒꯗꯧꯔꯦ." ꯁꯅꯥꯔꯩ ꯅꯣꯛꯇꯨꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩ꯫ ꯂꯤꯛꯂꯥ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯌꯦꯠꯂꯣꯝ ꯊꯪꯕ ꯂꯥꯏꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯇꯥ, ꯁꯤꯒꯤ ꯃꯁꯝ ꯁꯥꯡꯕꯤ ꯀꯖꯦꯡꯂꯩ ꯎꯞꯄꯤꯁꯦ ꯑꯩꯔꯣ?" ꯁꯅꯥꯔꯩꯅ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯂꯩꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯅ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯊꯤꯟꯗꯨꯅ, "ꯃꯁꯤꯕꯨ ꯑꯩꯔꯣ ꯏꯇꯥ?" ꯁꯅꯥꯔꯩꯅ ꯃꯥꯅꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯂꯤ꯫ "ꯉꯁꯥꯏ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯂꯨꯗꯕꯅꯤ꯫
ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯗꯨꯒꯤ ꯃꯈꯥꯗ ꯊꯥꯗꯨꯅ ꯊꯝꯂꯤꯕꯗꯨ ꯂꯤꯛꯂꯥꯅ ꯎꯔꯛꯈꯤ꯫ ꯃꯇꯥ ꯁꯅꯥꯔꯩꯒꯤ ꯃꯄꯥꯗꯨꯗ ꯑꯉꯥꯡꯕ ꯀꯣꯂꯣꯝꯅ ꯏꯔꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯟꯕ ꯇꯧꯔꯨꯈꯤꯗ꯭ꯔꯦ꯫ ꯌꯣꯍꯦꯟꯕ ꯃꯄꯥꯒ ꯀꯣꯏꯊꯣꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤꯕ ꯅꯤꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯔꯥꯟꯕ ꯄꯥꯎ ꯇꯝꯁꯤꯟꯒꯟꯕ ꯃꯆꯥꯗꯨ ꯆꯦꯜꯂꯛꯇꯨꯅ ꯃꯄꯥꯗ ꯇꯝꯂꯔꯦ꯫ ꯄꯄꯥ, ꯂꯤꯛꯂꯥꯒ ꯁꯅꯥꯔꯩꯒꯗꯨ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯤ꯫ ꯑꯩꯉꯣꯟꯗꯕꯨ ꯍꯨꯔꯥꯟꯕ ꯍꯥꯏꯗꯨꯅ ꯂꯪꯅꯔꯛꯏ꯫ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕꯔ ꯈꯪꯗꯦ꯫ ꯃꯗꯨꯒꯤ ꯂꯣꯟꯊꯣꯛꯇꯕꯤꯗꯨꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯇꯧꯗꯨꯅ ꯅꯣꯛ ꯈꯦꯔꯗꯅ ꯂꯤꯛꯂꯥꯗꯣ ꯐꯅ ꯐꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯕꯤꯒꯗꯧꯔꯦ꯫ ꯃꯄꯥꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯗꯨ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯣꯍꯦꯟꯕꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯄꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯁꯥꯎꯔꯪꯅꯅ ꯂꯥꯛꯄꯗꯨꯗ ꯇꯝꯐꯥ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥ ꯑꯃꯗꯤ ꯁꯅꯥꯔꯩꯒ ꯅꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯂꯤꯛꯂꯥꯒꯤ ꯃꯄꯥꯗꯨ ꯁꯥꯎꯈꯤꯕꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯆꯩ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯂꯤꯛꯂꯥꯕꯨ ꯂꯝꯕꯤꯗꯨꯗ ꯐꯨꯕꯤꯔꯦ꯫ ꯃꯗꯨꯗ ꯈꯥꯝꯂꯨꯕ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯕꯨꯁꯨ ꯐꯨꯕꯤꯔꯦ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯂꯤꯛꯂꯥ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯃꯥ ꯃꯄꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯂꯤꯛꯂꯥ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯀꯞꯇꯨꯅꯇ ꯂꯦꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗꯅꯤ ꯁꯅꯥꯔꯩ ꯐꯛꯇ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯕꯣꯏ ꯀꯣꯂꯣꯝꯁꯨ ꯊꯝꯂꯤ꯫ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯁꯅꯥꯔꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥꯒꯤ ꯐꯣꯇꯣꯗꯨ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯃꯈꯨꯠꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯃꯊꯥꯅꯨꯡꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯕꯨ ꯆꯥꯅꯕ ꯀꯧꯕ ꯊꯣꯔꯛꯄꯅꯤ꯫ ꯃꯆꯥꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯔꯒ ꯃꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯦꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯐꯣꯇꯣꯗꯨꯕꯨ ꯂꯧꯗꯨꯅ ꯐꯛꯂꯥꯡꯗ ꯌꯥꯟꯁꯤꯟꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯐꯣꯇꯣꯗꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯄꯨ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯆꯥ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯌꯥꯎꯔꯕꯒꯦ? ꯁꯦ ꯏꯃꯥꯗ ꯈꯪꯍꯜꯂꯨ꯫ ꯁꯅꯥꯔꯩ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯂꯣꯝ ꯑꯃꯗꯤ ꯕꯣꯏꯗꯨ ꯄꯥꯏꯈꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯗꯨꯅ ꯃꯃꯥꯗ ꯄꯤꯔꯛꯈꯤ꯫ ꯃꯃꯥꯅ ꯆꯦ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯏꯔꯝꯈꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯂꯣꯟꯊꯣꯛꯇꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯁꯤ ꯐꯪꯍꯟꯒꯗꯧꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯆꯥꯕꯨ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ? ꯅꯆꯥ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ ꯏꯃꯥ꯫ ꯑꯩꯁꯨ ꯃꯤꯅꯦ, ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕꯅꯦ, ꯊꯃꯣꯏ ꯄꯥꯜꯂꯤ, ꯅꯈꯣꯏꯒꯨꯝꯅ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯤ ꯏꯃꯥ꯫ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯆꯤꯝꯕꯥꯟ ꯊꯣꯛꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ, ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ꯫ ꯅꯨꯡꯁꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯍꯥꯏꯔꯛꯂꯤ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥꯕꯨ ꯀꯅꯥ ꯌꯦꯡꯗꯨꯅ ꯍꯤꯡꯉꯨ ꯍꯥꯏꯔꯤꯕꯅꯣ? ꯁꯅꯥꯔꯩ ꯉꯥꯡꯊꯣꯛꯄ ꯉꯝꯗꯕꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯛꯈꯤ꯫ ꯏꯃꯥ, ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤꯕꯨ ꯈꯥꯡꯗꯨꯅ ꯍꯤꯡꯖꯒꯦꯀꯣ꯫ ꯅꯪꯉꯣꯟꯗ ꯃꯩꯁꯥ ꯄꯤꯕꯗꯤ ꯑꯩ ꯄꯥꯝꯗꯤꯌꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝꯅ ꯂꯣꯏꯈꯤ꯫ ꯁꯅꯥꯔꯩ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯗꯨꯅ ꯄꯣꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯤꯛꯂꯥꯗꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯨ ꯈꯪꯁꯣꯛ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯇꯝꯐꯥ ꯃꯆꯥꯒꯤ ꯐꯤꯕꯝ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯃꯄꯥꯗꯤ ꯃꯆꯥꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯕꯁꯨ ꯁꯅꯥꯔꯩꯕꯨꯗꯤ ꯎꯅꯍꯜꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯌꯣꯍꯦꯟꯕ ꯃꯁꯤꯒꯤ ꯐꯤꯕꯝ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, ꯏꯆꯦ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯣ꯫ ꯏꯆꯦꯅ ꯑꯗꯨꯝꯅ ꯇꯧꯕꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯆꯦꯒꯤꯗꯃꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯅꯧꯄꯥ ꯁꯣꯏꯗꯅ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯆꯥꯛꯁꯤꯗꯤ ꯆꯥꯅꯕ ꯇꯧꯔꯣ ꯏꯆꯦ꯫ ꯂꯤꯛꯂꯥ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯖꯔꯛꯈꯤ꯫ ꯅꯅꯥꯎ, ꯅꯆꯦ ꯁꯅꯥꯔꯩꯗꯨ ꯎꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯤ꯫ ꯏꯆꯦ ꯁꯅꯥꯔꯩꯗꯨ ꯅꯧꯄꯥꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯃꯥꯁꯨ ꯏꯆꯦꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯥꯗ꯭ꯔꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡ ꯌꯥꯝꯅꯁꯨ ꯀꯞꯄꯤ꯫ ꯏꯆꯦ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯃꯆꯦꯕꯨ ꯆꯥꯛ ꯏꯟꯕꯤꯔꯤ꯫
Liglasu saktu chaningdrabasu maupan ilakpaduda adum chari. Yohenba masina saksabu uraga mabitaki mapi targli. Tanjaduda mama tamphasu hek sanglakpaduda sak pukhamdo mama da piramlaga Yohenba mase sanarai kauba sienkhre. Mana sum selakpaduda lambida nisa saba naha khara thengnare. Makhoina Yohenbabu ikoi questiondona managi sanadu thatke torukli. Yohenba nungama paikhatlaga nisa saba naha amada kanna thomlamlaga kanna selakle. Asokpaduga makoi ama ani leihauraga naha ani khakna mabu kanna tanarakhi. Matamdu sanarai cycle thauduna dukandagi pochei leiruraga halakpa tanjani. Yohenba mase sanarai bu ubada mase ge manakta mabu kanbinaba kanna senselakli. Sanarai su Yohenba gi khonjan tabada magi cycle lu khangkham khamduna Yohenba tamna senselakli. Sanarai lakpu ubaduda nisa saba naha ani du sienkhre. Sanarai Yohenbada kari tawba yaurabage haiduna ingit tawrakli. Yohenbana ise sanarai aikhoi ise do masa yamna sonjile. Ise bu yamna uninge haihawi aikhoi da satlusi ise haiduna mase sanarai gi khudang paiduna mayumda lagminage tawbaduda mamai lei thorakpada mapana leptuna leirambadu urakhi. Mapadu saurangna changsilaktuna angang anigi makhut singdu setoknaraga Yohenbabu singduna purakli. Sanarai mapi sadum taraduna Yohenbabu yengduna lehauri. Mapana khara singduna chatlabagi tungda Yohenba mase liglada mase sanarai bu purakki hairambadu khangning ningsinglakki. Khangaudana mapana pairiba khudangdu lauthoklaga sanarai na leiriba maikai tamna kanna selakli. Sanarai Yohenbana kanna selakpadu ubada tingak yengli. Khanghaudana tata truck amana Yohenbana selaklibagi tungda kanna thauраklibadu sanarai na urakhi. Lonthoktabi sanarai Yohenba tanaba laugadabusu upai leitabana Yohenbabu inthoknaba Yohenba tamna kanna sensilakle. Yohenbabu khangin inthokpaga makoi animak gariduna thomkhre. Angang animak lambida taduna leibadu ubada Yohenbagi mapadosu phingna masagi manakta sensilakpada masagi manak hek yobaga pakhatkibana lektharakhi. Masu BP stroke toksilakhi. Laikai miyam chenthongnaraktuna makoi ahumbu hospital da purakhi. Adubu lambida sanarai amadi Yohenbagi mapadi adum laikhidre. Yohenba matam sangna hospital da laikhi. Yohenba thaudoktuna maram oiraga haukhiba thaudoksingdu ningsingba ngamludrabani. Tampana masa singbu puraduna khungangdu thadoklamlaga Imphal da mu halakhi. Makoina mafamduda leiramlibadu makoigi ngagi phamdu yengsinaba matam khara leirambani. Yohenba masigi dairidu parubada mamitigi mapi sadum tarakli. Haukhiba thaudoksingdu magi mitmangda tarang urakli. Masieliglasu maupana magi dairidu kaptuna parambadu uraga manakta leptuna makhon thokna kablakli. Matang aswaida wari silosinjare. Anakba wari amada mayamga punamuk theknaminarasi.